ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥꯗ CBI ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯂꯣꯏꯅꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯌꯥꯏꯐ ꯂꯨꯞ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯌꯥꯏꯐ ꯂꯨꯞ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔ ꯁꯤꯇꯂꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏꯈꯤꯕꯗ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ CBIꯒꯤ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯣꯏꯅ ꯍꯪꯕ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ CBIꯅ ꯊꯤꯒꯠꯐꯝ ꯊꯣꯛꯄ ꯊꯤꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯑꯁꯤ ꯂꯥꯛꯄꯤꯒꯅꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯔꯤ CRPF ꯂꯩꯔꯤ ꯃꯈꯣꯏ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕꯅꯣ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯍꯥꯠꯈꯤꯕꯁꯤꯡ CBIꯅ ꯊꯤꯒꯠꯄꯤꯌꯨ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ CBIꯒꯤ ꯇꯤꯝ ꯂꯥꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄꯁꯤꯡ ꯑꯐ ꯐꯠꯇ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯈꯤꯕ ꯃꯥꯡꯈꯤꯕ ꯃꯉꯛ ꯀꯛꯇꯅ ꯍꯥꯠꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯛꯂꯕ ꯑꯅꯤ ꯑꯃꯁꯨ ꯉꯁꯤꯐꯥꯎꯗ ꯃꯁꯥ ꯐꯪꯗꯅ ꯂꯩꯔꯤ ꯂꯥꯟꯗ ꯁꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛꯇꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯒꯠꯄꯤꯗ꯭ꯔꯒ ꯇꯥꯡ 4ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯍꯟꯖꯟ ꯍꯪꯕ ꯂꯥꯛꯄ ꯃꯊꯥ ꯁꯥꯍꯟꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯉꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯊꯥ 5 ꯍꯦꯜꯂꯛꯑꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯗꯒꯦ ꯀꯔꯤ ꯊꯛꯀꯗꯒꯦ ꯍꯥꯏꯅ ꯃꯤꯄꯥꯏꯗꯅ ꯂꯩꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯥꯏꯇꯅ CBIꯒꯤ ꯃꯤ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯏꯪꯂꯤꯁꯇ ꯑꯣꯏꯔꯣ ꯍꯤꯟꯗꯤꯗ ꯑꯣꯏꯔꯣ ꯍꯪꯉꯅꯤ ꯈꯪꯖꯗꯕꯅꯤꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅꯤꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯍꯪꯉꯤꯕꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯨꯝꯃꯤꯕꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯉꯝꯗꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯨ ꯆꯪꯕꯤꯔꯛꯀꯅꯨ ꯀꯔꯤ ꯃꯔꯝꯒꯤ CBI ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯌꯦꯜ ꯇꯧꯕꯤꯒꯅꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯌꯦꯜ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ